खुरुमजरी इमेज टीवी मिदेंग ताबीरिबसिंगबु मेनेन नोंमाइतेम नतराम ओक्सरी ngasi nungthilgi pau pijari मणिपुर थोक्लिब लान लोइसिंदुना नोंगै काप लेफल्लु नहासिंगी पुंसी कल्लु मणिपुर बु महौसागी पुंसीदा हंजिलहल्लु अमदी इंडिया की प्राइम मिनिस्टर मणिपुर लाखल्लु हाइबा तोंगान तोंगान बा डिमांडा सही असिगी फेब्रुआरी 19 दगी सथरकपा ट्रांसजेंडर सोशल एक्टिविस्ट मालेम थोंगाम की खोंजंग अदु था असिगी मंगा दगी हौरगा एमएलए मिनिस्टर की युमगी थोंगाल दा ओइना संगसिलगनी हाइरी हिरम असिगा मरी लेनना ngasi मणिपुर प्रेस क्लब की थांजिंग हॉल दा पांगथोपा पाउमी सिंगा उनबा अमदा मालेम नहाय स्टेट असिदा थोकलिबा था 13 सुरबा लान असिबु ngasi फावबा लेंगाक असिना लोइसिनबा ngamdaba asi यानिंगदे मरु ओइना थोकलिबा इरांग असिगी वारोइसिल पुरकनबा होनबगी मोता इलेक्शन दा ओइना माइ ओनसिनदुना लेखिबा असि लेंगाक असिना मियामबु करिसु लेतना खनबनी हाइना लौबा याय लोइनना इरांग असिगी वारोइसिल पुरकउ हाइदुना महाकना फेब्रुआरी 19 दगी हौदुना संगसिलिबा खोंजंग असिबु लेंगाकना करिसु तासिन उसिनदना लेथोकपा असि अंगकपा फावी असिगुंबा लेंगाकी काहेनबा थौवोंग असिबु यानिंगदबा फोंदोकपा अमदी महाकना हानदगी तांदुना लाकपा डिमांड सिंग अदु हेना थुना फंगनबा ताक लाकलिबा एप्रिल 5 दगी एमएलए मिनिस्टर सिंगी युंगी थोंगालदा चरा हेनबगी खोंजंग असि मखा ताना संगसिलगनी हाइरिबा खोंजंग असिदा लैरिबा खुल लैकाय अदुगी मैरा पाइबी अमदी क्लब सिंगनसु मपुंग फाना सौगतपियु हाइकी मणिपुर थोकलिबा इरांग असिगी वारोइ सिंदी पुरकनबा होनद्रगा लोक सभा मिखल फांगथोंगनबा होनरकलिबा लेंगाकी थौसिल यानिंगदे हाइना मोइरांग कॉलेज रिलीफ कैंप ता संगजफम लौरिबी चुरचानपुर खुगा तंपाक्तगी निंगोंबम इबेचाना फोंदोरकली महाकना मखा ताखिबदा मसागी मरमदमदा हल्लगा तंगदु लेताना लैरबा मतमदा बोट थादगनी मदु नट्रिबा फावबा बोट थादरोय हाइरी कलमाना थादगनी उकीना कोइबु लैबा यादबगी मवंगदा मई थादोरगा तानथोरबा मतमदा बोटना मारुनी हारगा मोइना बोटकी खोंजंग तंगपदे अखोय असुकी मति खमोय थोकना नुंगाइतबा खमोय थोकना पेंदबा मयाम ले अखोय इलेक्शन गा मरी करिसु लैनादे अखोय हाना लैबा मफम खुगा तंपक तो तामपुदा लैहनबीबा तारगदी हानगी फिबमदा हन्ना अखोय बोट थादबगी मरमदा अखोय खोंजंग तंगजंगनी इसागी इरमदा लैबा फंगदिबा मरसिदा अखोय बोट की मरमदा कोई करिसु थोइदोप मरी लैनादे मसी हारगा वा ngangbadu OTT platform sandokpa SK TV kauba media service amana ngarang sinkiba live telecast show amada Lok Sabha mikhalda independent mirep ama oiriba moirang them totom sana nongsaba kauba amana Manipur gi chief minister bu hatkani haina phongdokhiba wafam adu election gi model code of conduct khongoinaba maramna mahakpu khudakta fanaba Imphal East district ki district election officer na Imphal West district police ki SP da pautak pi kre मोइरांग थेम तोतोम सना नोंसाबगी वाफम मदुना कनागुंबा अमगी पुंसीदा सिंगनबा अकीबा पोखनबा ओइबना इलेक्शन कमीशन ऑफ इंडिया ना पीरिबा चटनाकांगलोन अदु मिरेप असिना थुगाइबगी दमा महाकी मथक्ता इंडियन पेनल कोड 1860 की सेक्शन 500 503 अमदी 505 की मखादा अमदी रिप्रेजेंटेशन ऑफ पीपल्स एक्ट 1951 की मतुंग इन्ना लीगल एक्शन लौखनबा खंगहन ख्रे महाकी मथक्ता लीगल एक्शन लौखले नत्रगा लौखट्री हाइबदु एप्रिल 5 फावगी मनुंगदा डिस्ट्रिक्ट इलेक्शन ऑफिसर इम्फाल ईस्ट की मफमदा इम्फाल वेस्ट डिस्ट्रिक्ट की एसपी ना खंगहलकदबनी हाइरी The Academy for Cultural Resources and Training ACRT NEPRA company na organize tawduna NEPRA company primary school da one day workshop cum demonstration of Don Dulok Solom program pangthokre program asida school asigi principal KH Ramanjit na certificate piduna academy asibu ikai khumnabot ki academy asigi secretary Sagol Sem Singajit na hai Manipur da culture gi university gi thak ta leirak pa asina school college singda कल्चर की सिलेबस हापकपा कया असी लैरकपा मरमना कल्चर बु पामजबा छात्र सिंगदा अवेयरनेस अमदी डेमोन्स्ट्रेशन उतुना खंगहनबा मथौ तारकपदगी हाइरिबा प्रोग्राम असी पांगथोकपनी हाइखी
All Manipur United Clubs Organization Amuko gi mityeng makhada Imphal East District United Clubs Organization Iduko na sinduna ngasi tang ahungi ayuki pung 3 taba matamdagi hauduna Imphal East District ki mafam Sanjenbam Khulenda mass anti-rabies vaccination program ama kui haudong masing punna humudrada kaptoktuna pangthokre. Program asi Shinbada Idukoga Social Athletic Development Association Sada Amadi New Kona Maru Oiba Thodang Lobi ki ngasigi program asida District Veterinary Imphal East Porompat ki Veterinary Attendant Nilakanta S Tomba A Ibomsa na saruk yakhi Idukogi Vice President KH Orendro New Kogi VP TH Naba Finance Secretary KH Pakpa ISRD and Sports Secretary H Robin L Sanjoy Executive Member New Kona saruk yakhi. Congress na lengak pairingai matamda thokiba kuki amadi naga ki irangda awawa taraba miyoi singi sangjafam relief camp sakiba leite mahairoi singi chu yaifanaba thabak tawkide haina BJP Manipur Pradesh ki President A Sadarna fongdokre. Wafam asi ngasi Bharatiya Janata Party BJP Mahila Morcha Manipur Pradesh na sinduna Nityaipat Chuthekta leiba Thambal Sanglen da pangthokiba Mahila Samalenga Thauramga mari leinana pangthokibani. Thauram aduda si Minister N Biren BJP Manipur Pradesh ki President A Sarda General Secretary Abe Kumar Giri Mahila Morcha ki President Lotika Leima Vice President N Nimbas T Meena Devi General Secretary K Sharad Kumar P Premananda Maitai L Deben amadi Office Bearer L Loken yauna tongan ba Assembly Constituency dagi lakpa Mahila Morcha gi thomi singchu saruk yakhi. Sardana makha taraduna leibak ningba manba aduga leibak pu machet tana amadi lamdam asibu machet tana thugaina bo khona batana Bharatiya Janata Party bu ngahak leitana maral sina bo khona riba party singna makhoina lengak pai ngai matamda thokiba thodok wathok sing asi fawba kawba leitri Indian National Congress Party na toina hangliba BJP lengak ki double engine kadai da leikre haiba wafam madu ngasidi double engine lengak na lamdam asigi miyamgi kari thabak tauri haiba makoida khanghanba mathau tai double engine na awaba taraba miyam amadi mayum makai leijadraba miyoi singi oiba relief camp kaya saduna makoi bu sangjafam piduna lakli masida natana Manipur da thokliba lan asina maram oiduna mahairoi kaya mahi masing ningthina tambang ngamdraba kaya mahi masing ningthina tamali haina su fongdokhi no haiba matamda double engine gi sakana ngasi bawda awaba taraba prajasin displaced tawraba prajasin laina na relief camp sari chana na piri school tamda bangang sing tamanna na bakona riba adubo matamamada chahi tarik nipan yawna adugumba communal riot lairaba kukinagami landa miyoi aduki matik yamna misi mina thokraba matamduda adugumba ngasi leibak ningba sariba Indian National Congress na lujimba sarkar aduna relief camp amata Manipur ki community sing munungsi bagi wakal lolda community sing adugi relief camp sagibra masih ko na hanba ya wang me hangang PIC ki makhada achagi Masana All Manipur Asa Workers Union ki President amadi General Secretary ni haina Health Director amadi Mission Director da che thajal lamba miyoi ani laifam khunau dagi soibam jibolata amadi kamong dagi RK Premawati lakliba tha asigi tang 3 fawbagi manungda singdokadabani haina union asigi maikai dagi fongdorakli Wafam asing asi Manipur Press Club ta pangthokiba pawgi mifam amada union asigi General Secretary Paunam Asarani na fongdokibani Asarani na hai masana General Secretary amadi President ni haina saktak sabamiyoi ani asina Chief Minister na asa singi oina thagi lupa lishing ama thatara marigi punna fangliba asi makoi ani na chen chongba tawduna fangbani haina Health Director amadi Mission Director da tha asigi tang amada che pishilamki Masimak tasengna aranba wafamni makoi ani union asida member oina leibani union asigi thau pukiba leite makoi na tawram liba thawong asigi dama Irabot Bhavan da leiba union asigi office ta masa laktuna tha asigi tang 3 fawbagi manungda sengdok kadabani kari taba thoklabadi mari leinana department singa khusamnaduna soibam jibolata amadi RK Premawati ani gi mathakta lokhatpam thokpa action union gi maikai dagi lokhatlagani hai ki
Hangang PIC gi makhada achagi thau pubiribi laifang khunodagi jibolata masan eping gi tang ama thamari 2024 gi numita health director mission director health minister na chingba officer chatuna all Manipur asa worker gi general secretary gi ming amadi letter head sijinna mya mamangda aranba paw sandoktuna asa khudingda aranba paw sandoliba asi khudakta lepkadabani amadi matang asida ngasinung thili paw pijaba loijare midyeng tabiriba singbu amukana khurumjare